Image Paodam miyeng tabiribasing butaram noksabagaloyna kurumjari. Paodam asigi maroyo pauda lup kayana saruk yaduna ILP ihogi sahi kunmathoi surokpagi ningsing tharam pangthokre. Kwathada lok laihona pagdakna nabadagi more MO incharge yauna layengkre. Loyana 3rd Division Football League king asi sanakyo matching da SFC amasung KTC mai pakre. Hojik mapungoy paulo birasi. State asida yelhomi kanabagi sangsilakiba inner line permit ILP gi iho sahi kunmathoi surokpagi ningsing thoram lup kayana saruk yaduna Nupilan complex ta ngasi pangthokre. Nupilan complex ta pangthokiba thoram aduda Ipcha Akomlo Paodam Ipa Kanglamai Kil CLK amadi KS gi maroiba thomi singsu saruk yaki. Thoram adu hairiba tongan civil society organization sing asina sinduna pangthokibani. Thoramaduga Marilena International Award Yamaso Riba Thoramadugi Observation Committee Chairman S. Ibotombi Kumana, Palmi Sing the Haikibada, English in Zampa Humdrapan Marpuda, Manipuda, Mahiro Sing Akanba, Foreigner Issue Movement Laki, Madugi Madung English in Zampa Marpumato Dagi, Poramland Apunba Koba Look Amana Mitop Sing the Lep Palatana, Lamda Masa Tomzilak Pating Nabamasung, Inner Line Permit Systems at Nahanaba Matamadugi, Kairao Kendri MLA Ice Biduna. Marilena ba document pisinuna Manipur Puarida Ihan Hanbo Oina English and Zampan Modra Humdogi July Taratareta Manipur Legislative Assembly Mipamda Puthoki. Adumo Laibak Tibadi Matamadugi Sakar Paiba Yauriba Minister MLA Sing Namahaki Wapamadu Lumna Loki Dabana Mai Pakpangam Kide Ngasidi Tongan ba CSO Sing Punsinaduna Miamna Sangಸಲಾkiba ILP Ihona Maram Oibaga Yellow Mikanaba Amato Oina Yanaba Manipur People's Bill Lisanitanipan Sahi Asigi July Tada Assembly na pass Kre Center na Ayaba Piraklabadi Miam na Honarakpagi Mahi Pangmangam Lagani Haiki. July thada pass hogi ba bill se akhuna sum taja bada president gi essence pi badu ngamdabana maram kan center da president gi mafam ba tha hen tai adubu masu manipur government su president gi mamdal lai gi ba bill su matang khat taksim ba changi aduga civil society organization akhoi nasu akhoi gi tim mama se makanda bharat ki mai na ba authority da je tham gi ba pass manipur le assembly na pass hogi ba bill do ek on na ba gi changjam thopa sanga do changjan lagani haiba Technopal District ki Manung Chanalaiba Kwatha Village ki Khunja Singh Lok Laiho Pakdakna Nare Haiba Pau Phangbadagi Primary Health Center Moregi MO Incharge Dr. KS Santi Kumar na lusingba team amana ngasi ayu Kwatha Village ta sangsinduna Kwatha Village ta laiba Primary Health Sub Center da anaba sing lem na layeng-bagi thora ama pangthokre. Lem na layang maduda RBSK gi Dr. Ani amadi MO Incharge Dr. KS Santi Kumar yauna punna Dr. Ahum Pharmacist ama Lab Technician ama amadi PIC gi Supervisor su yauki. Ngasi gi maduda anaba singda lem na layang bagaloyna lem na hida langthak sing su piki amadi pre malaria amasung sugar test su tawthoki. PIC Moregi MO Incharge Dr. KS Santi Kumar na phongdokpada Kunasada Nariba Layong Sing Fajana Check Toromatung Technopal District ki CMO da pau pigani hairi. Manipur Industries Union Linkhat ki bagi sahi nipu surakpagi kumon thorong ngasi Imphal gi Major Khulda laiba Manipur Press Club da pangthokre. Kumon thorong asiga marilena Manipur Industries Union ki President Singh Tamluang na hai sanglaba sahi nipu romasida matik chaba industry ki minister natraga lam asida thoido hendo na khanglaba social leader amata phangdabana industry ki lamda kumang sausun bangam dana lakpani ngasi phawbada industry ki lam asida sangslakliba si yamna nauba thakta lairi amaromda Manipur Industries Union na sangslakliba movement asi makhata na hen kanna sangsungkhigani union asna honaduna tongan ba maikaida khonigi agriculture ki forest ki lam sida lairiba production asida best tauba industry makhal khara puthoknaba pandam thamli Union asigi members sing manungda yot chaba plastic chaba hai mahi songbana singba kaya yauri hojik matamgi honglakliba modern technology su union asna su hena miyeng sangli state asida industry ki masak mathom sengo hodrabadi lamdam asida
industry linkhatpa ngambagi thajaba du leiroi amadi semilonda sauna akaiba latuna awaba stel ma haibadu oigani maramaduna lengakna lam asida hena miyeng changduna thabak lokhatpa mathau tari thoram asigi saro ama oina industry union sahi nipu rom asida torakpa thabak thoram sing amadi tungda tawgadaba thabaki poram sing yawba souvenir amasu phongki thoram asida textile commerce and industry DIC Imphal West ki general manager Huirem Murali Handloom ki national award Loremang Subadani amadi Amzugi Hanagi president Wangkhemsa Samjai su saruk yaki koi MBA mayam si yang lere adu masari skill oidaba kayum hiram amda skill si oidaba di thaina gi larik tambi ba science tambi si ai singamba history khangba aduga masina ai natana topa kayoma ani ko thoga maduna phang paisa na isak sa ba yu kayum famal ni lekaba Awang Sekmai Advanced Women Society ki president Angom Ongbi Laimana Haikre Awang Laikin Thabi Santipur amadi Awang Sekmai gi lonabada lamgi matangda sayet naba laibadagi ngarang Awang Sekmai gi prajasingna lambi thingluraba matung Manipur gi CM da memorandum pisinki CM go unabadu da maya Imphal SC gi MLA Robindro Sekmai SC gi MLA Ais Dingo amadi ya school gi MLA Satyabrata su saruk yabolo na lambi thingliba si thingdana ba hairakkiba amadi lamgi sayenabagi matangda athiba wahai Hairakkiba lamsang SG MLA S Rajena Sekmai miyamda ngasi phawbagi manungda lale hayangani haina thajaba pirakpadagi bangi khongjang handoki adubo makoina thajaba pirakkiba wafam thabakto onthoroktabadagi hayeng ayuktagi ban amadi blockade satharagani haina Awang Sekmai Kaujeng Leima community hall da pangthokpa pawgi mifamda Angom Ongbi Leimana phongdorakli ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯣꯡꯖꯤꯟ ꯀꯌꯥꯃꯨꯛ ꯕꯟ ꯕ꯭ꯂꯣꯀꯦꯠꯅꯆꯤꯡꯕ ꯑꯩꯈꯣꯏ ꯃꯈꯜ ꯃꯈꯥꯒꯤ ꯑꯩꯈꯣꯏ ꯈꯣꯡꯖꯤꯟ ꯀꯌꯥꯃꯨꯛ ꯆꯪꯁꯤꯟꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯑꯁꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ ꯍꯌꯦꯡ ꯄꯨꯡ 6ꯇꯒꯤ ꯉꯁꯤ ꯅꯨꯡꯗꯥꯡ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯅ ꯄꯥꯎ ꯑꯁꯤ ꯌꯧꯕꯤꯔꯛꯂꯒꯗꯤ ꯂꯥꯏꯕꯛ ꯐꯔꯦ ꯌꯧꯔꯛꯇꯕ ꯇꯥꯔꯗꯤ ꯍꯌꯦꯡ ꯄꯨꯡ 6ꯇꯒꯤ ꯑꯩꯈꯣꯏ ꯕ꯭ꯂꯣꯀꯦꯠ ꯕꯟꯅꯆꯤꯡꯕ ꯑꯁꯦ ꯈꯨꯗꯛꯇ ꯑꯩꯈꯣꯏ ꯊꯤꯡꯖꯤꯟꯅꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯣꯡꯖꯤꯟ ꯆꯪꯁꯤꯟꯅꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ Manipur Press Club ki Press Assistant ki Thaupuba Sagolban Khamnam Lerakta Leiba Lamabam Jaswanta Singh Sahi Nifumanga Popalai Kidraba Lamabam Biramangol Ngasi Ayu Jennings Hospital Laikidre Mahaki Thawai Yaudraba Haksang Adu Manipur Press Club ta Produna Amjugi President Brojendro Ningomba Amadi Hanagi President Wangkhemsa Samjai Yauna Paumi Kayana Mahaki Mafamda Aroiba Haikat Lekat Tamduna Ikai Khumnatki Tha segi kunma thoidai kuntra phawba pangthokadoriba Sangai Festival da Manipur gi wangma mapalebak ta leiba maitai kaya ama festival asa laknabagi confirm tore hairi Myanmar Bangladesh tamadi Thailand da khundariba Manipuri sing hairiba festival asa laknabagi dama makhogi ayaba sing Bharat Sarkar dagi loba loikre haina su paw asna hairi Sathagadoriba festival asigi manungda Manipur gi wangma da khundariba Manipuri singna makhogi pokna pham ama lebak Manipur da lakadoriba asina Hena nungsi chanaba ama puraknabagi lambel adu amuk nauna yatlagani hairi makhoi festival asigi manungda thungladuna Manipur gi mafam kayada chatuna mama lebak Manipur gi phajaba sing adu yenglamna matungda amuk hankigani hairi masina Manipur gi wangma Myanmar amadi Thailand da khundariba maitai singa lamdam asa leiriba maitai singa nungsinabagi sang adu asuki matik thadoknaba yadana asetpa mari ama purakpa ngamlagani hairi Festival asigi manungda mapaldagi lakadoriba kaya asigidama ngaksenbagi thabak kangkhatuna makhoina thungadoriba mafam sing section tharang kaya lokhotpa hokre hairi Aimol Kangluki Lamjir Kam Cultural Festival mathang tha December gi tang marida Aimol Ngairong Village da pangtholagani wafam asing asi festival gi organizing committee gi chairman Songailan Aimolna Manipur Press Club da pangthokpa pawgi phamada phongdokibani mahakna hai Lamjir hairiba festival asi Aimol Kangluki oina ipaipu hataktagi lorok pantha sida lambi thong phajana thamnabagi kumai ama oina pangthokna lakli adubo culture asi mangtharakpadagi
ꯂꯥꯛꯂꯤꯕ ꯖꯦꯅꯦꯔꯦꯁꯟ ꯑꯁꯤꯅ ꯐꯦꯁꯇꯤꯚꯦꯜ ꯈꯪꯂꯛꯇꯕ ꯑꯁꯤ ꯈꯪꯅꯅꯕ ꯑꯥꯏꯃꯣꯜ ꯀꯥꯡꯂꯨꯞꯅ ꯈꯨꯟꯗꯥꯔꯤꯕ ꯈꯨꯜꯁꯤꯡ ꯈꯟꯅꯔꯕ ꯃꯇꯨꯡ ꯀꯨꯝꯍꯩ ꯑꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯂꯨꯞ ꯁꯪꯁꯊꯥꯟ ꯑꯃꯠꯇꯅ ꯕꯟ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯕꯤꯒꯅꯨ, ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯄꯥꯡꯊꯣꯛꯄꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯅ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯑꯩꯈꯣꯏ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯅꯕ, ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯦꯜꯁꯤ ꯍꯦꯟꯅ ꯇꯨꯡꯗꯁꯨ ꯆꯥꯎꯈꯠꯅꯕ, ꯑꯉꯥꯡꯁꯤꯡꯅꯁꯨ ꯍꯦꯟꯅ ꯊꯧꯅꯥ ꯐꯅ ꯇꯧꯔꯛꯅꯅꯕ ꯑꯩꯈꯣꯏ ꯑꯥꯏꯃꯣꯜ ꯉꯥꯏꯔꯣꯡ ꯑꯁꯤꯗ खरा चौना तौनिंगे अशी मयामना नुंसीबीरगा कोऑपरेशन पीबीरगा तो पद लाकदोब मफम कया मरुम लये डिस्ट्रिक्ट अहुम मरी द लाकदोब लये डिसेंबर डेट मरी लेवा गोप नुमित अशिदा कनागुंबा संस्थान कनागुंबा एमा इवेंट मेरा पाइबी कनागुंबा छात्री छात्राना नुमित तुदा स्ट्राइक न चिंगबा बन न चिंगबा मयामना नुंसीबीदना तौबीगनु हायदना अखोइना खुरुमजरी। Directorate of Ayush Lamphel-Pat amasung State Ayush Society Manipurna ngasi Lamphel-Pat laiba Indian Medical Association imagi holda ahamba naturopathy day pangthokre. Tharam asida Health and Family Welfare and Ayush Minister Langpolakpam Jayanta Kumar na haiki Ayush sector haibasi India khakta natana malengi miyamna yamna pamnaba ama oirakle masigi maramdi neuropathy natraga punna asobadagi yenglaga Ayush sector asi arts amasung science ki apunba pasak oi masi kadaidagi horakpage hairabadi hypothesis kharadagi lakpani haiba yai masida philosophical kaya su yauri maidai ahalsingna hainaramba wahida miyoibagi haksangda composition kaya ama yauri composition mayam asi loisilakpa matamda miyoibana siraba miyoiba haibasi poloibada makhal kaya thona khaidoi maida isingda leibakta haibasini tharam asida manipur lenga ke ayush ki director Dr. A Gunesha Sharma amadi EC State Ayush Society Manipur Additional Director Member Secretary Dr. Y. Lukhoi Susaru Yaki. Children Cultural Center Manipur ki Silver Jubilee Celebration amadi numi humni sukna sathagadaba angang singi isai jagoi amadi drama da yumpham oiba angang gi kumai ngasidagi Imphal gi High School Police Land laiba Manipur Dramatic Union Hall da hodokre. Children Cultural Center na Ministry of Culture ki santang makhada sinba angang gi kumai asi hodoloduna CAP and PD Minister Karam Siamna Hai Manipur gi apun bagi saktam sagat pa madi chakhotnaba loyana khunai asigi na chatnabi lona singba hirang khudingda Manipur lenga khaktana honaduna mai paan baibasi oithokpa ngamloi apik pa organization singna chakhotpa Manipur ama oinabagi damakta sel lejadrabasu mokhoi masel sel khainaduna iramdama sigidama honarakliba thodang sing asidi akhoi punamakna puning thogapam thoi angang singi platform ama saganabagi dama sahi kaya gi mangdagi linkhatuna thambiramlaba Children Cultural Center gi wakhalon thagatningai ni Oza Kunjabi Hari amadi Oza Loitong Bang Kala Sangyamphamda aikoina lai kachaba ngamjariba asi aikoigi culture ni layoi khraba ahal sing asigi maphamda aikoina uliba tobimal asina miyam gi thabak tawriba miyoi singbu tungi mirolna ikai khumnai haiba wakhalon aduni mateng laiba khunai ama oinaba hotnabada angang singi losin no lairiba haithoi singthoibada mama paiba singna thingba pibiganu madugi mahutta angang singi haithoi singthoiba sina malengi thakta amadi afaba kunai ama oinaba honabada mama paiba singna miyeng thampam thoi afaba kunai ama henga harabadi ahalaman sing phaba mathau tai ahal phatrabadi hagolakliba naha kaya phaba oiroi maramaduna afaba kunai ama oinaba honabada ahalaman phaba sangi haina Minister Karam Siamna makadana phongdokhi Tharamasida Jain Manipur Dance Academy Imphal ki Director L. Upendra Sharma amadi Children Cultural Center Manipur ki President Dr. Lamabam Gojendra Su Saruk Yaki. Imphal Art College ki founder Laikhidraba Hanjabam Syamo Sharma Pok pagi sahi chama subagi kumon palan tharong manung chanangasi Life and Achievement of Late Hanjabam Syamo Sharma haiba hiramda seminar amadi Laikhidraba Hanjabam Syamo Sharma da dedicate toba Kanglagi Heritage Site da yekliba lai amadi photography Syamo Doramba print waki exhibition pangthokre Imphal Art College da pangthokiba thoram aduda retired IAS Dr. R.K. Nimai amadi ASM gi President Aribam Joychandra Sharma na athoy mithong amadi thoram mapu oina saruk yaki thoram aduda wangala aduda Dr. R.K. Nimai na haiki taan yamna tawbiramba college si oinanabagi honabada opportunity kathokraba mi sigidi
ꯀꯅꯥꯁꯨ ꯊꯣꯛꯄꯤꯔꯛꯇꯦꯕ ꯀꯩꯅꯣ ꯃꯥꯏ ꯃꯆꯥ ꯃꯁꯨ ꯂꯩꯍꯧꯗꯕꯒꯤ ꯁꯣꯁꯥꯏꯇꯤꯅ ꯆꯣꯡꯊꯣꯛꯄꯤꯔꯛꯅ ꯇꯧꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯕꯨ ꯑꯩꯈꯣꯏꯒꯤ ꯃꯗꯨꯗ ꯌꯥꯎꯕꯤꯔꯤꯕ ꯃꯦꯝꯕꯔ ꯃꯌꯥꯝ ꯆꯦꯟ ꯆꯣꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯗ ꯑꯩꯅ ꯊꯥꯒꯠꯄ ꯑꯃꯁꯨꯡ ꯑꯄꯦꯟꯕꯗꯨ ꯐꯣꯡꯖꯔꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯅꯧꯅ ꯍꯧꯒꯠꯂꯛꯏꯕ ꯀꯣꯂꯦꯖꯁꯤꯒꯤ ꯁꯥꯇ꯭ꯔ ꯀꯣꯂꯦꯖꯁꯤꯗ ꯑꯣꯖꯥ ꯑꯣꯏꯕꯤꯔꯤꯕ ꯃꯌꯥꯝꯅꯁꯨ ꯗ꯭ꯌꯨ ꯔꯤꯒꯥꯔड्स ꯀꯔꯤꯒꯤꯗꯃꯛꯇ ꯑꯇꯩ ꯃꯌꯥꯝꯒꯤ ꯃꯨꯔꯇꯤ ꯈꯤꯟꯗ꯭ꯔꯒ ꯁꯤꯗꯩꯁꯤꯗ ꯑꯩꯒ ꯁꯥꯃꯨꯒꯤ ꯃꯨꯔꯇꯤ ꯈꯤꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯦ ꯃꯁꯤꯃ ꯈꯪꯖꯤꯟꯕꯤꯕ ꯗꯔꯀꯥꯔ ꯂꯩ ꯁꯠꯇꯤꯁꯒꯔꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯒꯤ ꯑꯅꯤꯔꯛ ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯗꯤ ꯑꯔꯣꯏꯕ ꯚꯣꯠ ꯊꯥꯗꯅꯕꯒꯤꯗꯃꯛ ꯀꯦꯝꯄꯦꯟ ꯉꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ 72ꯒꯤ ꯚꯣꯠ ꯅꯕꯦꯝꯕꯔ 10ꯗ ꯊꯥꯗꯅꯒꯗꯧꯔꯤ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯉꯝꯖꯕ ꯊꯥꯛꯇ ꯚꯣꯠ ꯈꯣꯝꯅꯔꯤ ꯃꯍꯥꯁꯨꯅꯟꯗꯗ ꯄꯥꯡꯊꯣꯛꯄ ꯏꯂꯦꯛꯁꯟ ꯃꯤꯇꯤꯡ ꯑꯃꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯋꯥ ꯉꯥꯡꯈꯤ ꯆꯤꯟꯗꯋꯥꯔꯥ ꯑꯃꯁꯨꯡ ꯏꯟꯗꯣꯔꯗꯁꯨ ꯄꯤꯑꯦꯝ ꯃꯣꯗꯤ ꯋꯥ ꯉꯥꯡꯈꯤ ꯍꯥꯏꯔꯤ ꯉꯔꯥꯡ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯕꯤꯖꯦꯄꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯤꯠ ꯁꯥꯍꯅ ꯔꯥꯖꯄꯨꯔꯗ ꯔꯣꯗ ꯁꯣ ꯑꯃ ꯄꯥꯡꯊꯣꯛꯈꯤ ꯑꯃꯔꯣꯝꯗ ꯔꯥꯖꯁꯊꯥꯟꯗꯁꯨ ꯚꯣꯠ ꯈꯣꯝꯕꯒꯤ ꯊꯕꯛ ꯆꯪꯁꯤꯟꯅꯔꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯁꯨꯟꯗꯔꯥ ꯔꯥꯖꯦꯅ ꯖꯂꯔꯕꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯗꯒꯤ ꯃꯤꯔꯦꯞꯁꯦ ꯄꯤꯁꯤꯟꯈ꯭ꯔꯦ ꯕꯤꯖꯦꯄꯤꯅ ꯃꯤꯔꯦꯞ 9ꯒꯤ ꯂꯤꯁ ꯑꯃ ꯐꯣꯡꯈ꯭ꯔꯦ ꯔꯥꯖꯁꯊꯥꯟ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯒꯤ ꯃꯈꯣꯏꯒꯤ ꯃꯤꯔꯦꯞ ꯑꯣꯏꯒꯗꯕ ꯃꯤꯑꯣꯏ 32ꯒꯤ ꯂꯤꯁ ꯑꯃ ꯐꯣꯡꯈ꯭ꯔे ꯃꯟꯕꯦꯟꯗ꯭ꯔ ꯁꯤꯡꯍꯅ ꯁꯤꯑꯦꯝ ꯕꯁꯨꯟꯗꯔꯥ ꯔꯥꯖꯦꯒ ꯖꯂꯔꯕꯅꯝꯗ ꯂꯝꯕꯥ ꯇꯧꯒꯗꯧꯔꯤ ꯔꯥꯖꯁꯊꯥꯟ ꯑꯦꯁꯦꯝꯕ꯭ꯂꯤ ꯄꯣꯜ ꯁꯤꯜ ꯂꯥꯡꯂꯤꯕ ꯑꯗꯨꯗ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯅ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯁ꯭ꯇꯦꯠ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯆꯤꯐ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣ.ꯄꯤ. ꯔꯥꯋꯠꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯆꯤꯐ इलेक्टोरल ऑफिसर चीफ सेक्रेटरी अमसुंग डायरेक्टर जनरल ऑफ पुलिस का जयपुर उनदुना लाक्लिबा मिखलगिदमक वारी सानखरे मिखल असि फ्री एंड फेयर सोइदना ओइगनि हाइबगी थाजबा फोंदोखि राजस्थान स्टेट असेंबली की मिखल डिसेंबर 3 पांथोकनी अमृतसर की राजस्थान से खुंगंगदा लाइबा प्रेयर हॉल अमदा ग्रेनेड लंगसिनदुना एटेक चथबगी थदोक्ता मियोय अहुम सिरे उहोबसिंगना हाइबदा ममाई खुंबा मोटर बाइक अमा तोंगदना लाकपा मियोय अनिना निरंकारी भवनदा ग्रेनेड अमा लंगसिनखि दिल्ली तमना जंगसिनख्रे हाइबा जाई मोहम्मद जेईएम की मियोय 6-3 जंगसिनलख्रे हाइदुना यामना कन्ना सेक्शन थौरांग लखोलिङैदा एटेक अदु चथखिबनि हाइरि मियामदा हैंड ग्रेनेड लंगसिनबा हाइबसि टेररिस्ट की एक्ट अमनि हाइना पंजाब डायरेक्टर जनरल ऑफ पुलिस सुरेश अरोराना हाइखि थौदो अदु अमृतसर एयरपोर्ट किलोमीटर 9 लोम लापी सोकलबा मियोय 13 अदु हॉस्पिटल पुखतुना लाइकनरी नोमई कापट्रिङैदा अमसुंग ग्रेनेड अदु लंगसिनद्रिङैदा नोमई उदुना लाई खुरुमलिबसिंगबु किहनखि होम मिनिस्टर राजनाथ सिंहना हाइखि हिंसागी थोदोकबु थेंगनबा ख्वाइदे कनबा एक्शन पाइखकनी चीफ मिनिस्टर अमरिंदर सिंहना लेखिद्रबसिंग इमुनुंगदा लुपा लाख 5 पीरगनी हाइना लाउथोकख्रे सानबगी पाउदा डिस्ट्रिक्ट स्पोर्ट्स एसोसिएशन DSA कक्सिंगी प्लेग्राउंड चथरिबा 3rd डिवीजन फुटबॉल लीग 2018 गी ngasi sanakhiba ahanba ground gi match da SFC na UCC bu panjal ahum sinoda maithiba pikre SFC gi panjan sing adu ngangaulen haukip na match gi minute 18 wai mani yaimana first half loirakpagi ahappa matam minute ani chatpa adugi lekhogin baite na minute yankhai chapada sanki league asigi ngasi gi ani suba ground na KTC na YWU bu panjal ani amada thoiki KTC gi panjan sing adu N Ronald na minute Mari amadi Abbasna match loirakpagi ahappa minute mari chapada sanki YWU gi panjal aduna M Dinesh na minute 9 chapada sankhibani Zeliarong Football Association asina hauji pangtholiba 12 Jadonang Memorial Football Tournament 2018 gi ngasi ayuk sanake match ani gi ahama match da KFC Khopum FC walkover phangduna mai pakre ani suba match na KYC Kaikhu amadi SFC Sangji panjal amam sana draw oikre अमरोमदा ngasi nungthil sanakhiba ahanba match na CYC Chinikon na GYC Guigalong bu panjal mari anida maitheba pikre aduga ani suba ground na SSYC Sairem na KBYC Kekru Villa bu panjal ani amada thoikre hojare bada maro pa amuka na pijari lup kayana sarog yaduna ILP ihogi sahi kunmathoi surokpagi ningsing thoram pangthokre Kwathada lok laihona pagdakna nabadagi more MO incharge yauna layengkhre loyana 3rd division football league king asi sanakhiba match singda SFC amasung KTC mai pakre ngasigi di match Paodam pijaba matang ase loisinjare miyeng tabiriba singbu amuka hana khurumjari